Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maruoiba pau. IM amadi ZUF anigi marakta nongmai kapalem naba miyangi mifam pangthokre. Nscn IM amadi Jaliarong United Front ZUF anigi kulai paibalan misingi marakta yamna toina khuthongnarakpagi thodokna maram oiraga ngasi None District ki Longsang Kaikyuyang Village Community Hall da Rongmai Naga People's Organization asinduna emergency consultative meeting ama pangthokre hairi. Mifam maduda Rongmai Naga People's Organization Manipur Ansam amadi Nagaland gi Maruoiba Mioi Singh Khul Singh gi Chip Singh amadi CSO Singh gi Luchingba Singh su saruk yakhi. Mifam maduda saruk yakhiba Singh na wa ngang ba matamda phongdokhibadi Nscn IM amadi ZUF anigi kulai paibalan mi Singh gi marakta yamna toina khut thongnarakpa asina None District ta leiriba miyamda mi paiba amadi leitadaba kaya po le. Hauze Christmas kumai matam oirakpa amadi mahairoi singi chahi gi aroiba exam thabagi matam oirakpana kulai paiba singi marakta makhata na khuthongna bale piu loina na makhata na micham miyam gi apambagi mayok ta lereklabadi luf animakta miyam na mateng pangdabagi firef phawbolorkani haiba wafam sing phongdokhi hairi. Sagaing Burma Myanmar da Kuki tara Kukiland thabikre athoba singna athoba sing bo soyangam yaudaba oirasanu amadi mai pakpada oibiu. Kilometer 1643 sangba Indo-Myanmar border da sambal khabagi thabak hena kansinkre. Times of India ki report amana high kilometer 1643 sangba Indo-Myanmar border da sambal khabagi thabak hena kansinkre. Border Road Organization BRO na story ba thabak asi lakadari ba chahi ama asida mapung fana loisinaba pandam thamli. Government of India na sambal khabagi thabak asida lupa crore lising kun lom thadabaga loinana ahenba crore lising taraga mathoi thadaduna border road humpurom semgatli. Tongan ba government ki agency singna chathakiba survey ki matung ina kilometer 1500 sangba fencing asida kilometer 300 lomgi electric fencing yauri. Manipur da tholibe irang asigi waroisin ama lakpagi mami uraktraba matam asida border fencing ki thaba asik kanna paikhali. Myanmar da thengnakiba lan aduna maram oiraga refugee lising kuntra mathoirom India da jangjafam lauribani. Myanmar gi lan aduna maram oiraga Manipur gi irang asida achoba sapu ama piribani. Masigi mathakta smuggling, human trafficking amadi logi wangmada naronda kuso kulai kaya pusilakpagi changsu hengalakhibani. Haukiba tha taruk taret asida Indo-Myanmar border area dagi lupa crore 1125 rongi drug fagat khibasu laikre. Army ki source amana hai Manipur, Nagaland, Mizoram amadi Arunachal Pradesh ki Furuk Pharana Center na Free Movement Regime FMR lauthokiba amadi border fencing ki thabak paikhalakpada yaningdaba phongdong narakhibasu laikhrabani. Adum oinamak civilian singna logi matung ina laibak anigi marakta chathok chasin tawbada khudong chanaba biometric system yawba gate kaya hangduna thamnaba khongthangsu center na lokhali hairi. Entry amasung exit point sing asi mafam gi miyamga tanaraga thamgadori. Border fencing asidi khulai paiba singna logi wangmada chathok tasin tawba drug yawna polam kaya lo kaina puthok pusin tawba amadi illegal immigrant sing changsilakpa thingnaba paikhalakpa khongthangni. More da laiba Indo-Myanmar border da kilometer tararom sangba sambal ama mai pangna khakhiba sina border fencing na laiba asigi security amasung trade management da chawna ahongba ama lakhangadaba sing adu mayek sengna utpa ngamle. Border fencing mapung phana tawrabadi illegal trade sing thingbada natana border area da lairiba miyam da su chawna kanaba phangalagani hainasu pau sina makha tari. Yana sina manghan krabalan thum sing report pikhalangnaba SC na khangalakli. Manipur da haukiba chahi 2023 ki May dagi hoduna ngasi fawba loisindan leiriba irang asina maram oiraga manghan khraba miyam gi lanthum singi marik chumba report pikhalangnaba Supreme Court na ngasi khangan khrei kanglufani gi irang asina maram oiraga nam haduna lam khopsinduna leisinba amadi mara leiba singi mathakta Manipur lengang na lokal pathabak thoram singi matangda su court asida report pikhalangnaba khangalakre. Mathang chahi ki January 10 da Supreme Court ki Chief Justice Sanjit Khanna amadi Justice Sanjoy Kumar gi bench amana hearing chathana balekre haina agency gi report amana khangalagli. Chandel district ki Sabol Jobi village tatharamba popi pambi singantat kre lamdam asidagi mayai kaba chinjak sing maru phangna muthanna bagi pandamda Manipur lenga na changsilakriba war on drugs ki khongjang gi saruk ama oina Manipur gi tongan baching gi district singda tharamba popi pambi yanthatuna manghan bagi thabak chathari. Khongjang asigi saruk ama oina chingi mafam singda leiriba khunja singbu mayai kaba chingjak thingbagi thabakta choba thaudang lohannaba amadi wakhal tahanduna popi yanthatpagi khongjang da saruk yarakli.
ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯥꯕꯣꯜ ꯖꯧꯄꯤ ꯚꯤꯂꯦꯖꯇ ꯀꯤꯂꯣꯃꯤꯇꯔ 2 ꯔꯣꯝ ꯄꯥꯛ ꯆꯥꯎꯕ ꯂꯝꯒꯤ ꯁꯔꯨꯛꯇ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯀꯥꯡꯕꯨꯅ ꯇꯤ.ꯑꯦꯝ. ꯗꯤꯡꯄꯤ ꯑꯃꯗꯤ ꯇꯤ. ꯕꯣꯜꯅꯣꯟ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯣꯏꯅꯅ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯌꯥꯟꯊꯠꯇꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯕꯦꯂꯥꯔꯥꯅꯤ ꯑꯃꯗꯤ ꯁꯨꯖꯥꯇꯥ ꯒꯚꯔꯅꯔ ꯎꯅꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯅ ꯐꯥꯔꯨꯔꯦ꯫ ꯂꯩꯃꯈꯣꯡꯗ ꯂꯩꯕ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟ ꯀꯝꯄ꯭ꯂꯦꯛꯁꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯀꯃꯜ ꯕꯥꯕꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯁ꯭ꯔꯝ ꯕꯦꯂꯥꯔꯥꯅꯤ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔ ꯒꯚꯔꯅꯔ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯕꯗ ꯒꯚꯔꯅꯔꯗꯒꯤ ꯍꯥꯟꯅ ꯑꯦꯄꯣꯏꯟꯃꯦꯟꯠ ꯂꯧꯗꯦ ꯍꯥꯏꯅ ꯄꯨꯂꯤꯁꯁꯤꯡꯅ ꯒꯚꯔꯅꯔ ꯇꯥꯕ ꯂꯝꯕꯤꯁꯤꯡ ꯊꯤꯡꯗꯨꯅ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯄꯨꯂꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯥꯛꯈꯤꯕ ꯒꯥꯔꯤꯁꯤꯡ ꯊꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯅꯨꯄꯤꯁꯤꯡ ꯆꯪꯂꯛꯀꯗꯧꯔꯦ ꯍꯥꯏꯅ ꯂꯝꯕꯤ ꯊꯤꯡꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤꯉꯩ ꯆꯩꯔꯛꯇ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯌꯥꯎꯅ ꯅꯨꯄꯤ 5ꯔꯣꯝ ꯒꯚꯔꯅꯔ ꯎꯅꯅꯕ ꯔꯥꯖ ꯚꯕꯟꯗ ꯆꯪꯂꯛꯄꯗ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤ ꯕꯦꯂꯥꯔꯥꯅꯤ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯖꯤꯜꯂꯨꯔꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯄꯨꯔꯣꯏꯕ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯤꯕꯤ ꯕꯦꯂꯥꯔꯥꯅꯤꯅ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯋꯥꯐꯝꯁꯤꯡ ꯒꯚꯔꯅꯔꯒ ꯎꯅꯗꯨꯅ ꯐꯣꯡꯗꯣꯛꯀꯦ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯈꯣꯡꯒꯥꯎꯅꯕꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯃꯦꯗꯤꯌꯥꯗ ꯋꯥ ꯉꯥꯡꯂꯤꯉꯩ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥꯕꯨ ꯂꯝꯐꯦꯜ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯐꯥꯈ꯭ꯔꯦ꯫ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥ ꯉꯁꯤ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯕ ꯄ꯭ꯔꯣꯇꯦꯁꯠ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯑꯦꯌꯔꯄꯣꯔꯠ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯀꯃꯜ ꯕꯥꯕꯨꯒꯤ ꯂꯣꯏꯅꯕꯤꯒꯤ ꯈꯣꯡꯖꯪ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯁꯔꯨꯛ ꯌꯥꯔꯨꯕꯗꯒꯤ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫